United Naga Council ngasi numidang waram pung taruk fawi maning Kuki singa fazin kiba naga gi miyoi taruk thadorok na matam tha khrabasu fazin kiba naga taruk Kuki singna thadorok khidrei Kuki phurup ki wena so makhoi gi walhori ba miyoi taramari haujisu thadoktri Amoromda security marangkaina deploy tawduna leiraba Senapati district ki tafo Kuki khulda Kuki singna lan gi sem sabi gi mohongda bunker saba haugalakre hari Hiramasi matang the impact news the phang pauda bunker sab ki thabagado ngasin nungtil dagi tapo Kuki khulgi khunja sing chatharki bani panba yabade handak thok kiba Kuki amade naga anigi mungna bagi thawdo toina tholnge charaga sida tha sigi tarahumdoida thokiba tongan tongan ba attack ani gi makha tarakpona tapo Kuki khulda central force ki company ama deploy toraki bani adubu nan makai tumina lairuba matung ngasin nungtil dagi hariba bunker sing asi Sarakhi Banahari, Nakalamrom the Kangpopi district, Kathel Manbiri, Kangpopi, Bazar Paugi, National Highway Paring the Laiba, Naga Kul Mapanda, Ayanba State Amade, Central Force Tambin and Abakunja sing Gimaiki Degi, Apil Toraki, Marwena, Hadabakul, Kuki Kul sing the Koishilaga Lady but Naga Kul Map Panasida, IRB, Natraga, MRG personal sing, Kudataki deployed to Haina, Marilena Singi Puning, sing Shilakli.